Revolt of 1857. First War of Independence against British hainasu khangnaba asi 29 March 1857 da Mangal Pandey 34th Bengal Native Infantry Regiment of East India Company da Sipoi haibadi lanmi asina commanding officer na haiba indana Enfield rifle kaploi haina haiki masigidamak mahakpu punishment kaya piki thawong asibu Revolt of 1857 gi initial stages ni haina khangnei. March 29, 1857 da Mangal Pandey na British officer ani Hushin amadi bhokpu hatki masigidamak mahakpu 18 April da sibagi cherak piki adubu miyamgi ihawna maram oiraga numit tarani ngangkhattuna 8 April 1857 da mahakpu hatki. Ihau asi India ki mafam kharada sandokpa horakhi May 10 da lanmi ki ihau asi Mirat yaurakhi adudagi di tongan ba mafamda tongan ba maramgi ihau Revolt of 1857 da punsinduna horakhi. Ihau asi haurakpagi maram amadi Mangal Pandey na Enfield rifle kapu yakhidabagi maram khara lei madudi ahanba maramda India gi lanmi asibu India gi mapalamda thaduna lan thengnahanbani masi Hindu singi thajanabagi mayoktani haibadi Hinduism gi matung inna samudra lalaga lan chatpa aphabani haina longnaramde masibu dungoinaramlaga British na makhoibu thaba tarabasu British lanmiga Indian lanmiga salary manaramde rank manaba tarabasu salary di British masana helami Karigumba British lanmina atopa lamda lan chatlabadi salary double pirami adubu Indian singidi Norman salary adu tamak pirami Indian singidi subedar dagi henba rank su piramde. Ani suba maramdi Doctrines of Lapse ni Lord Dalhousie na masigi policy asibu semkhibani masigi matung ina karigumba India gi ningthau amagi macha laihodana siba tarabadi mahaki kingdom adu yetnaba leitana East India Company gi territory gi part ama oigani ningthau adu gi ayokpa machana su ningthau oibe yaroi amasung karigumba ningthau adu ningthau oibada matik chadrabadi madusu British na laushin khigani tasengbadi British na India bo laushin be yanaba pambai thirakpani sumna Nana Saheb po ningthau ohin bikhide pension su pibikhide maramdi hak Peshwa Bajirao gi ayokpa machani awat pusu 1856 ta mal administration gi sarsta laushin khi Sumaina Satara Jhansi Nagpur amadi Sabalpur busu Doctrines of Lapse na laushin khi atopa maram amana subsidiary alliance ni masi Lord Wellesley na frame tawbani subsidiary alliance haibadi treaty amani masi British East India Company amadi Indian Princely Kingdom singi marakta treaty asigi matung ina karigumba ningthau amana British ka treaty asigi sign tawnakhiba taragadi mahaki lanmi dissolve tawraga British ki lanmi mahaki territory da lehengadabani British lanmi sing adugi maintenance ningthau aduna tawgadabani karigumba fail orabadi British na mahaki territory tangkhai ama loshingani masigi return oina territory adubu British lanmi sing aduna foreign attack natraga India gi ningthau atopana lan tawrakpadagi ngakthokani Alliance asigi matung inna territory adugi internal affairs da British na khut thinseloi haibani adubu leptana ayetba pikhi territory adu British ka alliance laikhraba matungdadi atopa lam amattaga alliance semba yaramde asumna territory adu tapna British ki makhut chanduna British ki territory oirakhi ahum suba maramdi tax yam lobani tax lobagi mawung se ahum thokna lai zamindari rightwari amadi mahalwari haina zamindari asi permanent settlement of Bengal haina su khangnei zamindari gi matung inna zamindar ama khangani haibadi landlord oina aduga mahaki tax lobiroi mahakna tawgadabadi mayamdagi tax khongatlaga British ta pibani rightwari haibasidana lau shingu tawriba miyoi singna masa satuna British ta tax thibani mahalwari haibasidana khungang adugi tax to pulap khomjillaga British ta pibani asumna tongan ba mawungda tax lakhulami masida sunatana India ki mathakta tariff policy thamlami
हाइबदी import export India की product तौबा तारगदी tax तोंगान थमलमी India की handicraft kai tharakpa amadi raw materials Britain da puraga finished product oine India da yonsilakpa masina maram oiraga unemployment ki sangsu hengatlami Mari Shuba Maramda Anti-Sati Resolution Widow Remarriage Act Haibadi Mapuroiba Sibada Nupi Shumaida Songshinduna Sizaba Masi Tokpa Amadi Lukrabi Oraba Singbo Amuk Lohongbagi Ayaba Piba Asi Orthodox Hindu Singi Mayoktani Racial discrimination sulairami haibadi skin color muba ngauba haina British singdi angauba kangbuni Indian singbu handhana yenglami masida sunatana namduna Christianity satnahanba Indian singna yaninglamde Anga suba maramda Revolt of 1857 thokpagi achouba maram ama oikhiba matamdugi Enfield rifle da sizinariba cartridges ni matamduda Rumor amakak ngangnaki madudi rifle ki cartridges se san natraga oki fat tagi semi haina san haibasidi Hindu singna chadaba jibani aduga ok haiba asina Muslim singna chadaba asina ni Mangal Pandena Enfield rifle kapu yakhidabado Taruk suba maramda British laktringai mamangdadi Muslim singna army civil services judiciary pumbada makok oirami Persian loan bulak thoktuna British singna English na official language oyanki aduna Muslim khara Revolt of 1857 da yauki hanagi old system da amuk hanjil hanangna bagi damak masigi hausida South India gi state amate yauki de maramdi South ki lalon itik phajana British singa tongnari aduga ayamba larik laisu haiba oibanina makhoigi karishu mangzaba leite khalami aduna Revolt as in North India da concentrate torami tongan ba India gi maphamda hauriba ihau asigi leader tongan ba miyoi singna luchingki amadi British ki shu tongan ba miyoi singna ihau asinam thaki ihau asi mai pakpa ngamkhide masigi maram kaya amalai mathangi video da soidana semjarake ihau asi maithiraba matung ihau asigi leader sing oikhiba kaya ama laibak thiki Bahadur Sahatu Rengunda deport tauki Nana Saheb Amadi Begum Hazrat Mahal Nepal da chenki Rani Jhansi Lan manung da thawai thaki Tantia tope British na phaduna hatki matang asida ngasigidi video asi loijare